Ukhrul district ki Imphal Fungyar highway da laiba sangsak khulen mapada Assam Rifles na lambi da lakpa gari sing thatuna thamle haire UT gi report mana hai Assam Rifles na lambi da lakpa gari sing thatuna thambagi thawung adu ngasi ayok pung 13 aduwai dagi chathaba hawrakhibane social media da paktak na sandorakpa video amada Assam Rifles ki personnel amana mamai Kumzilaga, Gari Sing Khambagi Thawong Uba Pangle, Gari Adugi passenger amana Gari Ado Kari Maram Gidama Kham Libano Haina Hanglubada, personal Aduna video Namdana Bakhangalakpa Thengnari Luinana, Masagi Masak Maming Lot Namba Manba Mawongda, Masagi Mamaida Upliba Marks at those Semjanaba Thengnare, video Aduda Assam Rifles ki personal amana, Makoyi convoy to Tatuna Thamle. Video nambi kanu haina haira kiba adunatana makhatana wafam amata phongdorakpa thengna khide atopa pawgi likhun amma palladuna report aduna makhatana hai Indo Myanmar border tamna lakpa Assam Rifles ki convoy ma Fungyar headquarters mapada miyamna thatuna halaga chalan ki haire masigi mathakta Kamjong district ki Sordor dage Assam Rifles ki personnel sing lakpada miyamna Mailing khul mapada thatuna chathan khidabagi thodok su laikhre adom moinamak thodok sing asi mari leinabra haibadode chapchana khangba ngamdri haire ningsing bayabadi ngarang su Wangli village mapada khunja singna Assam Rifles ki convoy ama thatuna chathan khidabane maduda Assam Rifles ki personnel sing aduna khunja singa wari sanaba ta Kuki militant sing oramgani chingnaba sing na micham miyam da chatharaki ba attack ta Assam Rifles na tumina laisin khibagi thawong ado yaningdaba phongdok poina lambi Thingbani haina khunja sing na phongdok narakibane